हारगी वाथोक्ता कमीशनना केस लौखटले इम्फालदा फोंबा पाउसेसिंगी मनुंगदगे ngasi ayuki pausesingda lawmisingda har fanganaba taksinkhre haiba yauna har pidabage chara henbagi khongjang makha chathari haibana chingba pau phongnarakpadage Manipur Human Rights Commission na sumoto case ama lokhotkre commission na case asi Manipur government ke agriculture department ki commissioner amasung director bu respondent sing oina consilaga makhoi gi mathakta lokhotpane case asi gi number 5 of 2021 ne commission ki deputy secretary na pausesing asida फोंगलक्लिबा वाफमसिंगा कोनना रिपोर्ट अमा फाइल तौरकपदगी कमीशन ना केस असि लखोत्खिबने लोइना ngasi कमीशन गे एक्टिंग चेयरपर्सन खाइदे मनिगे कोरमना केस असिगे प्रोसीडिंग चथगिबदा हाइरक्लिबा वाफमसिंग असिना अचुम्बा ओइरबदि थवोंग असे कॉन्स्टिट्यूशन ऑफ इंडिया की आर्टिकल 21 पीरिबा सोशियो इकोनॉमिक राइट्स अमसुंग डायरेक्टिव प्रिंसिपल ऑफ स्टेट पॉलिसी की आर्टिकल 19 क्लोज 1 सब क्लोज जी अमसुंग 300 एगा लोइना पार्ट 4 बु वायोलेशन तौबगी थवोंगनी हाइखे मरमदुना केस असी प्रोटेक्शन ऑफ ह्यूमन राइट्स एक्ट 1993 के सेक्शन 12 की मखादा मणिपुर के फार्मर कम्युनिटी की सोशियो इकोनॉमिक राइट्स प्रोटेक्शन तौनबगी दमक मखोई गे इंटरेस्ट लौखटपनी हाइखे लोइना कमीशन लौखलिबा सुमोतो केस असिगे रेस्पोंडेंट सिंग ओइबा मणिपुर गवर्नमेंट के एग्रीकल्चर डिपार्टमेंट की कमिश्नर अमसुंग सेक्रेटरी दा केस असिगा मरी लेना लाग था की तराग मापन फाउगी मनुंग मखोइगे माइकैदगे पाउखुम रिपोर्ट सबमिट तौरना बखंगनख्रे हाइदे गवर्नमेंट रेस्पोंडेंट अनीना कमीशन मखोइगी पाउखुम पिखलकपा ngamnabagidamag ngasigi proceeding asiga loinana pausi singi news report sing aduge copy sing respondent sing asigi maphamda pinanaba commission na direction pekhi loinana ngasi proceeding chathariba sumoto case asigi makha taba hearing chathanaba tha asigi taraga mapanda amukhanna fix taunabasu commission na direction pekhi Chief Minister's COVID-19 affected livelihood support scheme category kakthabage PIL tharakle ngasi High Court of Manipur ge Chief Justice na luchingba bench amana khanagadawre COVID-19 pandemic ki second wave laksinana bagi damag Manipur government na laukhalakpa akanba section thorang singi manung da haukiba April 18 2021 dage leptana curfew thamlakliba asina maram oiraduna nungtigi suraga chaba regular source of income laijadaba amasung matik chana sel tungsinba ngamdaba miyuisingda lupa lising manga gi senfam thengkhang anirakta pigani haiduna Manipur government na Chief Minister's COVID-19 affected livelihood support scheme laukthokrabasu mari lainariba social welfare department ki maikaidage scheme masina konsingadaba tongan ba category sing kaktharakle haiduna High Court of Manipur da wakalakle tha asigi manga da court asida file tawrkiba wakat asina phongdok libana Manipur government ki July 3 2021 da pangthokhiba state cabinet mifamna ayaba piraduna July 10 2021 da hogdokhiba scheme asigi akupa warol sing July 15 2021 da Manipur Gazette ta phongdokhi Gazette notification adugi matungina scheme masina konsinduna masigi khudong chaba pigadaba tongan ba sinfamda leiba miyoi kanglop 13 gi category ama leikhi hairiba guidelines sing asigi matungina category 13 asigi manung chanba miyoi singna hairiba government na laukhalakliba scheme asigi khudong chaba phangnanabagi damak apply tawrakpa yagani haiki haide adubu scheme asigi khudong chaba pinabagi damak Manipur government ki secretary social welfare na July 23 2021 da thorakhiba notification amadadi government na review tawre haibaga loinana phase 9 na paikhatkadaba scheme asina konsingadaba miyoi kanglup singi category hana 13 sukhiba du nipan khaktani hairakhi category sing aduna street women vendor performing artist laborer public transport driver rickshaw puller auto driver na chingba school van driver shop assistant artisan amasung weaver singni hairakhi secretary social welfare gi maikidagi thorakhiba notification asina government na scheme asibu hogdoklagani haiduna laukthokibada tongan ba miyoi kanglup singi category 13 ni hairamlaga nipan khaktada hantahalakraba sigi matungdasu social welfare gi director na July 19 da thokiba notification amadana kakthaраklaba category 9 asigi manungdagi mari amagasu amuk kakthakiduna supnadagi category mari gi manung chaliba miyoi kanglup mari khaktada amuk piragani hairakhi haire director social welfare gi notification asigi matungina scheme asigi khudong chaba phanglagani hairakhraba category sing aduna street vendor women vendor public transport driver auto rickshaw cycle rickshaw tata magic winger amadi bus na singba yauna school van driver amasung artist performing artist sing khaktani amuk hairakibani haire
Maram asina scheme asigi matangda Social Welfare Department ki Secretary na July 12, 2021 da category nipan khaktani haiduna thokiba notification amasung Director na July 19, 2021 da category mari khaktani haiduna thokiba notification sing ase Kwas tawduna chana hanbiganu notification sing ase July 15, 2021 da Manipur Gazette ta phongkiba guidelines sing adugi wangmadani haibasini wakat sing asibu ukhatladuna High Court of Manipur da Public Interest Litigation PIL oina file torokliba petitioner adugi maming Kaisam Pradesh Kumar chahi yangkhai humdoi apokpa leikhidraba ke Gaurahari kawe wangkhai ayang pali rotagini mahakna petition asi Social Welfare Department ki Secretary amasung Director bu respondent sing oina konsilaga makoigi mathakta file torokpane petitioner gi wakat asi court na PIL number 41 of 2021 oina lakhotkhre loina hayengi Chief Justice Sanjay Kumar amasung Justice Lansukum Jamir gi Division Bench ki item number 3 da list tawkhre hayeng Chief Justice na lusingba bench asina matter asi lakhotuna khanarakpa matamda petitioner gi maikaida counsel mayhobam Rakesh na lepkadore truck na takpada miyoy Nepal sire Gujarat ke Amareli district ta lambi gi mataida tumdun leiba miyoy tara hena truck ama na takwadagi yamdrabada miyoy Nepal sikre amasung miyoy mari sokre Ningthau kaba numit ki thogdok adu da leikhidaba khudingmakki imung da lupa lakh mari pigani haina Chief Minister Bijay Rupani na laukthokre Mahua tamna gari thorokiba truck driver adu ayuk pung 3 lom tabada Amreli district ki Savarkundala tehsil na konba Vadada village ta gari du control tawba ngamkhide victim Nepal adu thogdok thokpham da khudakta sikhi miyoy mari manga na phibam thina sokhi victim sing adu Savarkundala hospital da pukhatke source singi matungina asokpa singdugi manungda ama laikhidrai thogdok adu thamoi sokna awaba phongdokpuga loina Chief Minister na victim khudingmakki imung singda selgi mateng lupa lakh mari pigani haina lauthokhe China gi economy ta chaitheng piba hokre China da tha khara COVID-19 laina laichat mapung phana control tawba horuraba matung India da ihan hana identify tawkiba COVID-19 gi anoba variant Delta na amuk hanna chaitheng piba horakpadagi Laivak adugi economy ta chaitheng piba horakre haide Laivak adu da phongba media report singi matungina Delta variant na maram oiraga Laivak adugi saruk kharada akan ba chaitheng piba horakraba matung potchai gi mamal su ka hena tangkhalakre Mari lainaba loisang sing na laivak aduda sandorokliba hanadagi hena mapangal kanba laina laichit asibu control tawna bathaba kaya paikhatlabasu hogjikmaki oinadi maipakpa ngamdre Delta variant sandokpa horakiba mafamsing laingak na ngalingai matamdagi hauraga lockdown toksinkrabasu travel history leitaba mafamsingda Delta variant positive oiramba thengnarakpadagi mafamduda laiba chauba shopsing mallsing thingjilhankhre China gi khathangba sarukta oiragliba phibam asina miyamda chauna khudong chadaba mayokna halle Kerala da journalist singa ukil singa unkhatnakhrei press photographer amana case amada chenaba accused amagi photo lorubadagi Tiruvananthapuram gi district court premises ta journalist sing amasung ukil singi marakta unkhatnakhrei case adu IAS officer Sridam Venkitaraman amasung mahaka tinava Wafa Firoz ka mari lainai chahi ani gi mamangda thokiba lambi gi accident amada yu thaklaga car thobada KM Basir kauba journalist ama sikhibagi thogdokta Venkitaraman accused amane thogdok aduga mari lainana Venkitaraman bu thabaktagi suspend tawkhrabasu mahak amukhanna mafam hanjinkhi accused ani laktabadagi case adugi trial mamangda yaithokibane ningthokaba numita case adugi accused ani court lakhi accused ani lakpa matamda Basir na thabak tawkiba Siras Delhi press photographer Sivaji court premises da laikhi Sivaji na hai ahanbada mahakna court gi thoklakiba Venkitaraman bu photo lawkhi madugi tungda Wafagi photo lawkhi khanghoduna police official amana mangonda karigi masagi ayaba yaudana nupidugi Wafagi photo lawribano haina hangki amasung mahaki maramda hanglakhi maihaki manungda ukil kangbu amana mahakpu koisilakhi amasung picture adu namduna delete tawhonbaga loinana mobile phone adu police ta sinakhi miyoi kangbu amana mahakpu tathi tawaina tawkhi paw adu tabada Kerala Union of Working Journalists ki district president mafamduda lakhi Taliban radio station manager kaptuna hatkhrei Afghan gi konung Kabul da leiba Afghan radio station gi manager Taliban fighter sing oiramba yai singnaba singna nongmaina kaptuna halamlei aduga Helmand province ki khathangba saruktagi journalist ama kidnap tawkhre haina local government officials singna phongdorokle Taliban singna nongmaina kaptuna halamba Tufan Omar Patia guard radio da station manager oina thabak tawriba miyoi abane Laivak asida Taliban fighter singna journalist singda target tawraga makhal makha kayagi attack sing chathari laikhidraba Omar
NAI गे ऑफिसर अमा ओइबता नतना राइट्स ग्रुप सिंगबु सौगटपा मियोय अमा ओइना हौरखिबने थौदोक असिगा मरी लेनना NAI गे लुसिंगबा मुजिब खेल वाडगरना फोंदोखिबदा ओमर मसक खंगदबा खुलाई पाइबसिंगना ngarang nongmaina katuna hatlambane अखोना निखा तमना पाउ फोंबगी थबक थौरमसिंगदा नाकल कयादगी अयेतपा पीदुना लाकले मियामगी खलगा थबक तौरंबा यामना पुक्सेल चाउबा ओमर नोंमैना कातुना हातखिबगी थवोंग कंडेम तौई हाइना फोंदोकपगा लोइनना तालिबान फाइटर सिंग ओइरंबा याइ चिंगनबसिंगना किडनैप तौख्रबा जर्नलिस्ट अदुबसु थादोरकनबा अपील तौरकले ममांग थादसु तालिबान फाइटर सिंगना जर्नलिस्ट अमदी मीडिया हाउसिंगदा थबक तौबा मियोय 30 रोम कातुना हातखिबगा लोइनना कया अमना सोकपन नंगनखे चाही असी हौगलकपदगे हौजिक फाउबदा लालहौबसिंगना मारा लैजदरबा जर्नलिस्ट कया नोंमैना कातुना हातपा अमदी फादुना ओटनैबगी थबकसिंग चथरे अमरोमदा हेलमान प्रोविंस के ऑफिशियल अमना फोंदोखिबदा तालिबान फाइटर सिंगना नेमतुल्लाह हेमत कौबा जर्नलिस्ट अमा लास्कर गहादा लैबा मसागी युमदगी फादुना पुख्रे महाक करी मरमगिदमक फादुना पुख्रिबनो हाइबगी मतंगदा हौजिकमकी ओइनदी चपचाना खंगबा ngamdre प्रोविंस असिदा लैरिबा जर्नलिस्ट अयाम्बा मीडिया हाउसिंगदा थबक तौबदा अकीबा पोंगनरे अमरोमदा तालिबान गी वांगांगलोय अमना फोंदोखिबदा काबुलदा स्टेशन मैनेजर हातखिबा अमदे जर्नलिस्ट किडनैप तौखिबा दुगा मखोइगा करिगुंबा लम अमतदा मरी लैनदे हाइदे अरोइबदा ताबिरिबा पुंगनमकपु थागतचरी।